ngasi numidang waramda phongkiba pausesing da yawba headlines sing mayamda pawdomjari Saparmenada changchiluba sekmaidagi maitai ama pulisna kanba ngamhaure masagi sahi humpurom suraba sekmai makha leikaidagi ahal ama kuki singna namna khundaba saparmenada changchilubada kuki singna faraga thamlambadagi pulisna matam chana kanba ngamhaure hari pulisna kalhauraba mioi adugi maming yimjau angom kawi mahak leikidraba tangangjau angomgi machanupani hari mahakna saparmenaromda changchiluribadugi maram hidak leibani haina phongdoi masigi sumatakta mahakna changchiliba mafam adu changba yadaba kuki gi mafam ni haiba khangdabara haina kuki singna namlaga thadurokpa video footage amada palli adumakpo mahak asiana thokhandana police da sinarakhi hairi sel thanaba online game thingnaba gi bill Loksabha da puthokhre Union Minister for Electronics and Information Technology Asuni Baijapna ngasi Lok Sabha da Promotion and the Regulation of Online Gaming Bill 2025 puthokre bill adu puthorokpada opposition gi maikai dagi sarangna mathokhalakpa maramna matam khara Lok Sabha ki mifam jaithokpa takhi makhal khudimak ki sel thanaba online game thingnaba gi pandam da bill asi puthokpani Union Cabinet na bill asi Parliament da puthoknaba gi matang da yaba pikhrabani hiramasi ki matang da Union Minister Asuni Baijapna haiki na oriba mioi kaya online game da laichu hanmaga lonena yamlaba senpham ama aremada manghanba maramna bill asi Parliament da pass tanoba thorang lokhalakpani chawkhalakpagi matung inna tungan tungan ma gaming platform singna sel thanaba makhalgi online game puthorakpa maramna sahi nauriba angang singda achouba saitheng ama pire malem gi tungan tungan ba mafamda mioi kayana game makhalasi pamna sanabagum India da so sahi nauriba mioi sing online game da sel thanabagi thawong jatharakpa thengnare hairi online gaming gi matang da national legal framework ama semnabagi pandamda bill asi Parliament da pass tawnaba thorang lakholakpani karigumba bill asi pass tawrabadi makhal khudimaki paisa thanaba online game sing thinglagani athingba asigi mayokta kanagumbana online gaming promoter labadi sahi ahum phawba jail da thambaga loinana lupa crore ama fine thiengadori online gaming gi advertise tawba singbuna sahi ani jail da thambaga loinana lupa lakh yankhai gi fine thiengani hairi hiramasi gi matang da report amana hai online gaming gi manung chaliba singdi kanagumba sel deposit tawraga ahenba sel tanabagi wakhalonda online da sanaba game makhal khudimak thingmagi tangai phadaba matam yorakle athingba asigi mayokta leiba lanai mioi amadi platform sing IT Act 2000 gi section 69A gi makhada book tawba yai sel thanadana online da sanaba game sing athingba leite adubu hiramasi gi matang da mari lenaba regulatory authority da register tawgadabani haiba wafam bill asida mayak sengna yauri Home Minister Amit Shahna Sathiba criminal charges leiba Prime Minister amasung Chief Minister sing lwthoknabagi bill ahum puthokadori Union Home Minister Amit Shahna ngasi Lok Sabha gi office ta se iduna Constitution 130 Amendment Bill 2025 the Jammu and the Kashmir Organization Amendment Bill 2025 amasung the Government of Union Territory Amendment 2025 Lok Sabha da putoktuna pass tonaba haijakre Union Home Minister Amit Shahna hairibana bill ahum asi ngasi Lok Sabha gi athengba session da putoktuna illegal framework sing semdoktuna mamang da yamna sathiba criminal charges ka mari lena case senaduna fakiba Prime Minister Union Minister sing Chief Minister sing amasung Minister of State sing lwthoknabagi provision sing yauri bill asina maru oina pallibadi Prime Minister Chief Minister sing Minister of the State sing amasung Union Territories singi Minister natragana Chief Minister sing mamangda makhoi na chathagiba criminal offense singa mari lenana karigumba custody da numit 30 chupna laikhraba amadi makhoi da pigadaba penalty position adu yamdrabada sahi mangadagi tadana court na lawthokpagi oithokpa leiragadi hairiba minister sing asi president na report hek phangbaga nimit 38 ni subada lawthokpa yai aduga state amadi union territory gi oinadi sab manaba mawngda governor natragana lieutenant governor na hairiba power asi sizinaba yangani bill asina makha tana phongdolibadi karigumba lawthokhraba union minister natragana minister sing asi makhoi gi custody da matam loiraga mari lenaba president governor Lieutenant Government singna nauna amuk appoint tawbagi ayaba piri
ꯄꯟꯕ ꯌꯥꯏ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯐꯤꯁꯇ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦ ꯏꯗꯨꯅ ꯕꯤꯜꯁꯤꯡ ꯑꯁꯤ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯕꯤꯜ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 130 ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ 2025 ꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ 2025 ꯑꯃꯁꯨꯡ ꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯦꯃꯦꯟꯗꯃꯦꯟ 2025ꯅꯤ ꯕꯤꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯡ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯏꯕ ꯑꯣꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯁꯥꯔꯀꯨꯂꯦꯠ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯕꯤꯜ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯄꯤꯅꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯐꯦꯟꯁ ꯂꯩꯕ ꯃꯦꯝꯕꯔꯁꯤꯡ ꯈꯟꯗꯣꯛꯄ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯦꯟꯁꯁꯤꯡꯗ ꯐꯥꯕ ꯄꯨꯟꯕ ꯇꯧꯈꯤꯕ ꯌꯥꯎꯕꯁꯤꯡ ꯂꯧꯊꯣꯛꯎ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯕꯤꯜ ꯑꯁꯤꯅ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 76 164 ꯑꯃꯁꯨꯡ 239 AAꯒꯤ ꯁꯦꯝꯗꯣꯛꯄ ꯇꯥꯕꯅꯤ ꯑꯄꯤꯜ ꯑꯁꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯗ ꯃꯤꯅꯤꯁꯇꯔꯁꯤꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯆꯞ ꯆꯥꯕ ꯂꯤꯒꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯏꯟꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝ ꯂꯧꯊꯣꯛꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ